ꯑꯩꯈꯣꯏꯅ ꯗꯨꯋꯥ ꯇꯧꯕ ꯃꯇꯝꯗ ꯄꯣꯠꯁꯛ ꯑꯃꯁꯨ ꯇꯧꯕ ꯃꯤꯌꯥꯝꯅ ꯎꯅꯔꯝꯒꯅꯤ ꯀꯔꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯤꯕ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗꯅ ꯗꯨꯋꯥ ꯀꯥꯎꯊꯣꯛꯄ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗꯅ ꯑꯜꯂꯥꯍꯒꯤ ꯃꯥꯡꯗ ꯆꯪꯂꯀꯥꯟꯗ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯁꯥꯕ ꯀꯥꯎꯊꯣꯛꯄ ꯑꯋꯥꯕ ꯃꯇꯝꯗꯅ ꯑꯜꯂꯥꯍꯒꯤ ꯃꯥꯡꯗ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯒꯤ ꯂꯩꯇ ꯂꯥꯏꯔ ꯑꯩꯒꯤ ꯑꯋꯥꯅ ꯑꯩꯒꯤ ꯑꯅꯥ ꯑꯌꯦꯛꯇ ꯍꯦꯛꯇ ꯑꯜꯂꯥꯍꯗ ꯍꯥꯏꯕ ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯥꯏꯕ ꯈꯨꯗꯛꯇ ꯀꯣꯛꯄꯤꯔꯣꯏ ꯍꯦꯛꯇ ꯍꯥꯏꯕ ꯁꯤ ꯗꯨꯋꯥꯒꯤ आदबसिंगी मनुंग चंदेबा सी दुआगी तरीकासिंगी मनुंग चंदेबा दुआगी तरीकासिंगी मनुंग दी करी हदीस पाक अल्लाह के नबी सल्लल्लाहु अलैहि वसल्लम ने असुम लाइबिनी करी गुमनंगी अवाबा तारक मतमदा तौबना हके दुआ दो अल्लाह ना कबूल तौहनिंग तारदी नंगोंदा अवाना तादना नुंगाइना लेबा मतमदा अल्लाह द तोयना वरी सा अल्लाह द तोयना नियो हाय सीगी हदीसना करी होजा ताय मतमदा अखोइदा अवाना तारक मतमदा अखोइना हेता नियो मतमदा कबूल तौबगी आसार कबूल तौबगी मो अखोइना उद्रिबसिगी मरम माय बतारगदी अइने नुंगाइना लेबा मतमदा अल्लाह के मांगदा कपचबा इतबदगी अइने वरागा कपदो अल्लाह ना कपसिन बनेना लौदबनेबा